Mapunsi loirgadaba tha tarumta ngairba taramatho suba Manipur Legislative Assembly Bidhan Sabha gi tarawum do suba session gi ngasigi mifam Speaker Yumnang Khemchan Singona preside tawduna ayupung taramatho dagi hauki ngasigi mifamda mapung oina Opposition Congress ki Kumari A.K. Mirabai Devi Kangujam Ranjit Singh amasung Surya Kumar Okramna mathang sinna bet ki chang wangkhalakibana state ki revenue da mangliba aduga har matam chana phangdabadagi lawmi singna thengnariba awaba khudong chadaba kaya mayok nariba asigi matangda calling attention motion puthokuna khana nainabana mapung oiki mifam hek haubaga agenda gi matungina Speaker Wai Khemchan Singona wang pakhum rakhaki Congress ki Kangujam Ranjit Singh Sugunu Kendra na hangkiba wangi pakumda CAF and the PD Minister Thoksom Saita Barta Singona hai napsagi makada hokiba July thagi chiangi kota India government na pirakhi adubu EPOS machine sinaba watpadagi phangpham thokpa metric ton lising tara chatruk tara point mari manga dagi hantharaga metric ton lising ani chanipan kunthra mathoi point mapan ani khak pirakpadagi yenthokta na leiri Keranjana Makatana EPOS machine sinaba wali haribasi karigino department ki yamlaba staff sing kari tawduna lay chiang mangan khibasi laina lawba chumloi haibagi akanba wafam thamki Congress ki Surya Kumar Okram Khangabo Kendra na hangkiba wangi pakhum piraduna Chief Minister N Biren Singona hai lisingani kun kumathoi amasung lisingani kunmathoi kunithoi da central government na Prime Minister Care Fundagi yauna COVID-19 Relief Fund pirakhi lisingani kun kumathoi da North East Council NEC lupa crore ahum piraki loinamak sinakre India government ki COVID-19 emergency response and the health system preparedness package ECRP ki makhada lupa crore kunthra mathoi lak yangkhaini thoi senba sahi lisingani kun mathoi da lupa crore taramapan lak maudrani thoi lisingani kumathoi kunithoi da lupa crore taramathoi lak khumfu pirakhi masigi manungda lisingani kun kumathoi da lupa crore taramapan lak yangkhaini pan lising taruk changa marifu mapan aduga lisingani kunmathoi kunithoi da lupa crore ani lak marifu mari lising humfu humdoi chanipan taramapan sinakre State Disaster Response Fund SDRF ki makhada senba sahi lisingani kun kumathoida lupa crore 33 lak marifu pirakpada lupa crore mapan lak humfu taruk lising kunthra aduga chaliba senba sahi lisingani kumathoi kunithoi gi oina lupa crore nipan lak nifu pirakpada lupa crore nipan lak maudra humdoi sinakre Prime Minister Care Fundagi senba sahi lisingani kun kumathoida lupa crore mari point ama phangkhibada lupa crore ahum point manga sino sinakre fan asidagi senba sahi lisingani kumathoi kunithoi gi oinadi phangpa leite Surya Kumar Okramna makhatana contract employee singi fan karma matamda thadokani local ML singi makhada sengkhiba COVID task force amadi chathariba mass vaccination program da government gi maikai dagi mateng pangba yaroidra haiba wahang kaya makhatan hangki Chief Minister na hai tha amani gi manungda white paper ama puthoklage maduda akupa sing adu yaholage kendra da semliba COVID task force singi damakta rupa crore 3.5 thadokre vaccination da mateng pangna bu honagi Congress ki Fazul Rahim Wawai Kendra hangkiba atopa wangi pakhumda Chief Minister na hai lisingani tara tareta Thawal district ta ising isau thokhiba adugi awaba tarba singda tengbangnaba Deputy Commissioner Thawal da tangkak ani thokna phan pikre lisingani tara mapan gi February 15 da lupa crore mapan lak marifu mapan aduga lising ani kungi March 13 ta lupa crore manga lak kunthra humdoi pikhi Wabai Kendra gi oina veterinary sector gi beneficiary chahu maudra mapan fishery sector gi beneficiary chanipan marifu mapan gi damak lupa crore ama lak nifu nithoi lising mauda taret pikre housing sector gi beneficiary chamapan humfu mari aduga agriculture sector gi beneficiary chamapan nifu mari gi verification chathari hek loibaga DDP gi khuthangda phan thadokani KI education thangmaiben Kendra hangkiba atopa wahangda Chief Minister na hai National Health Mission gi makhada Manipur Development Society MTS na Community Health Centers hairoki building sakhi haiba chumi masigi damak tangkak ahumda punna lupa crore ani lak yankhayumdoi lising marifu nithoi MDS da pikre KI education na makhata na lisingani tara nipan April la sakhiba building thuwaikre aduga KI education na makhata na lisingani tara nipan April da sakhiba building adu thuwaikre aduga lisingani tara mapanda bill pitokhiba karigino government building hega thugaiba yabra haina makhata ba wahang kaya hangki Chief Minister na hai building thugai khibadu yamna laibak thibani government khangna thugai khibati natte departmental inquiry tawrge
Surjakumar Okram ge atopa wahangda Chief Minister N Biren hai chaliba thasi kun phawda covid na sikhiba masing lisinga ma chatre kunthra mapan sukhre post covid ka mari leinana sikhibagi masing na kunthra nipani wang pakhumgi matam hek loibaga 0 hour gi khudong chaba lawraga Congress ki Mega Chandrana hauji state employee singna strike chatharibashi lumna lawduna yengchinaba aduga ki ai joy kisanna covid lanchengda thodang lawriba asa worker singi ahenba allowance pibinaba government ki puning singsanki makha taba agenda da opposition Congress ki Kumari AK Mirabai Devina yumlo nariba state singa sangdamnabada state asida leiriba value added tax VAT wangkhat khibana maram oiraga state ki revenue mangle habagi matangta calling attention motion ama puthoki mahangna hai petroleum production gi mamal wangkhalakliba asidi center gi thausilni adubu state ki lawriba tax asina state ki ni aduna VAT wangkhibana petroleum gi pothok gi lakpa revenue sahi da lupa crore 94 lakh kunthra mari mangle haina media na report to bolaikhre mangkhibasi pothok yonbagi chang hantharakhibadagini yonbagi chang hanthariba asisu mamal wangkhalakpadagini handak petrol amadi diesel da lowa VAT ki chang hantaragani haina lakthokibasi yamna nungai Manipur petroleum product gi lawriba VAT ki chang asi petrol na chada kunthra taruk aduga diesel na chada 22.5 ni hanthagani hairiba asina oigadoribasi petrol na chada kunthra nithoi aduga diesel na chada 35 oiragani masisu yumthang nariba statesinga yengnarubadi wangli maramaduna hanthabagi hanthaba amuka yangsalaga kharaga henna hanthanaba honabiyu haina sugo mengi puning singsanki Mirabai Devina wangalinga da Deputy Speaker K. Robindra Singona House ki share loki. Petrol amasung diesel gi maman wangkalagiba asi Central Excise Tax hengat khibadagini aduna Central Excise Tax hantahanaba center da haijanaba Kerala Assembly na lokhiba warep adugumna Manipur Legislative Assembly na so warep ama loduna Central Government ta haijasi haibagi wafamsu AK Mirabai Devina thongki motion adagi pakhum pilna finance puriba Deputy Chief Minister Y Joy Kumar Singhona hai media da phongkhiba report adu aran ba statement ni darkar oibadu khangna tawdre kadai dagi data nu haiba khangde yumthang nariba state kharana thaugi mamal hanthai haibadi chummi adubu atopa source dagi revenue kaya lakpana thoina awaba thengade adubu Manipur gidi atai source leitabana thaudagi lowa VAT asi khaktani yudagi khara phangnaba khonabadasu yadabagi phibamda leire Deputy Chief Minister na hai COVID laichat amadi atai kaya yenglaga government na thaudagi loba VAT ki chang khara hanthanaba lepna khibani Kerala state ka Manipur ga yamna khenai makhoina khudong saba kaya lei Kerala na tawi haiduna hekta Manipur togudaba sunnate matungda kharaga amuk hanthaba yabra haibadu yangsange haibagi wapam thangpi AK Mirabai Devina hai pauchi ama khakta da phongkhiba nate puna mangna phongi source amagi matung inna phongkhibasu oiramgani government na amukasu hanthaba yabra haibadu yangsange haikhibadu athubuda yangsan biu makata na opposition Congress ki Keranjit Singho amasung Surjakumar Okramna punna lawmi singna urea har phangdabagi awaba mayok nariba kayagi matangda calling attention motion amasu buthoki Keranjit Singhona motion adu lawmi singi interest ta half an hour discussion oina onthok piba yaroidra haina speaker gi puning singsanki speaker Y Khemchan Singhona convention da calling attention motion bu half an hour discussion onthok nati aduna calling attention motion oina adumak move tawna khanghanji Keranjit Singhona kumsi gi nongjugi chang asina matam chana low panba ngamna khidabana jesa upai tawduna pankhrabasu matam chana urea government na lepa mamalda phangdabagi awaba hakthengna mayoknari asok apan misi mina phawo yaure haiki government na har yenthokpagi chathariba thausil asisu soire Keranjina wangalingai da nungthil punga ma takhibana speaker Y Khemchan Singhona house ki matam sangdole hena lakthoki Keranjina makhata na hai MLA gi khuthangda amuk yenthok khara leiraga deputy commissioner gi khuthangda amuk pi adudagi di election lepkadaba miyoi singi khuthangda amuk pi tawduna magi apamba miyoida har yonbagi thausil asi aran bani asigumba asoiba kayadagi lawmi singna lawnaraglibani haibagi wafam thamki state asigi waina hargi kota kayano kayam phangkhre kayam phangdri apunba lawfamna kayano hectare amada har bek ahum pibada kayam darkar oibagi haibana singba khanghalu haiki har pibasi lumankhre yamna laiba mongda nimitarani rom asida phanghanaba sinbiyu nimitarani gi matungdadi kanararoi haibagi akanba observation su pihi Congress ki Surjakumar Okramna hai MLA yaudраbasu
ꯂꯧꯃꯤꯁꯤꯡꯗ ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯃꯛ ꯐꯪꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯛꯇꯕꯗꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯌꯥꯎꯗꯕ ꯌꯥꯗꯗꯅ ꯌꯥꯎꯔꯛꯄꯅꯤ ꯍꯟꯗꯛ ꯍꯥꯔ ꯕꯦꯛ ꯑꯅꯤꯈꯛ ꯐꯪꯅꯕꯒꯤꯗꯃꯛ ꯆꯍꯤ ꯀꯣꯜꯂꯣꯝꯇ ꯉꯥꯏꯔꯤꯕ ꯂꯧꯃꯤ ꯕꯤꯕꯦꯀꯥꯅꯟꯗ ꯁꯤꯈꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯒꯣꯔꯃꯦꯟꯠꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯐꯝ ꯊꯣꯛꯏ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯌꯦꯟꯊꯣꯛꯄꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯅꯗꯕ ꯐꯒꯅꯤ ꯍꯥꯔ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯁꯤꯜ ꯁꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯁꯧꯒꯠꯂꯗꯨꯅ ꯒꯣꯔꯃꯦꯟꯠꯅ ꯂꯦꯞꯄ ꯃꯃꯜꯗ ꯕꯦꯛ ꯑꯃꯗ ꯂꯨꯄꯥ 268 ꯄꯤꯕꯗꯣ ꯕ꯭ꯂꯦꯛꯇ ꯂꯨꯄꯥ 1,200ꯗ ꯐꯪꯂꯤꯕꯁꯤ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯉꯤ ꯍꯥꯏꯈꯤ ꯍꯥꯎꯁ ꯀꯃꯤꯇꯤ ꯑꯃꯅ ꯊꯤꯖꯤꯟꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯕꯖꯔꯕꯦꯁꯟꯁꯨ ꯄꯤꯈꯤ ꯂꯧꯎ ꯁꯤꯡꯎ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯥꯝ ꯂꯨꯈꯣꯏ ꯁꯤꯡꯍꯣꯅ ꯃꯣꯁꯟ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯏ ꯍꯥꯔꯒꯤ ꯃꯇꯥꯡꯗ ꯃꯦꯗꯤꯌꯥꯅ ꯐꯣꯡꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯊꯦꯡꯅꯔꯦ ꯍꯥꯔ ꯌꯦꯟꯊꯣꯛꯄꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯊꯣꯛꯇꯨꯅꯇ ꯂꯥꯛꯂꯕꯅꯤ ꯍꯟꯗꯛ ꯆꯍꯤ ꯈꯛꯇ ꯅꯠꯇꯦ ꯐꯪꯕꯒꯤ ꯍꯔꯥꯎꯕꯗꯤ ꯏꯇꯥ ꯇꯥꯗꯦ ꯐꯪꯗꯕꯒꯤ ꯈꯣꯜꯂꯥꯎꯃꯛꯇ ꯇꯥꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯧ ꯄꯥꯟꯕ ꯎꯅꯔꯤꯕ ꯂꯝ ꯑꯁꯤ ꯍꯦꯛꯇꯔ 1,50,35 ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯌꯥꯕ ꯃꯐꯝꯅ ꯍꯦꯛꯇꯔ 58,000 ꯄꯨꯟꯅ ꯍꯦꯛꯇꯔ 2,50,53 ꯔꯣꯝꯅꯤ ꯈꯔꯤꯞꯀꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯌꯨꯔꯤꯌꯥ ꯕꯦꯛ 5,50,000 ꯔꯣꯝꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯛꯂꯤꯕ ꯆꯥꯛꯊꯨꯡꯅ ꯕꯦꯛ 4,90,000 ꯈꯛꯇꯅꯤ ꯑꯋꯥꯠꯄꯅ 1,10,000 ꯌꯨꯔꯤꯌꯥ ꯕꯦꯛ ꯑꯃꯒꯤ ꯃꯃꯜꯗꯤ ꯂꯨꯄꯥ 750ꯅꯤ ꯑꯗꯨꯕꯨ ꯁꯕꯁꯤꯗꯥꯏꯖ ꯇꯧꯔꯒ ꯂꯨꯄꯥ 263 ꯄꯩꯁꯥ 34ꯗ ꯐꯪꯍꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯨꯔꯤꯌꯥ ꯕꯦꯛ 3,13,000 ꯔꯣꯝ ꯐꯪꯂꯦ ꯑꯋꯥꯠꯄꯁꯤꯡ ꯑꯊꯨꯕꯗ ꯌꯧꯔꯛꯂꯒꯅꯤ ꯀꯝꯄꯅꯤꯅ ꯁ꯭ꯇꯦꯠꯀꯤ ꯆꯥꯛꯊꯨꯡ ꯑꯁꯤ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯇ꯭ꯔꯦꯟꯅ ꯄꯨꯔꯛꯄꯅꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕ ꯄꯨꯔꯛꯄꯗ ꯕꯦꯛ ꯑꯃꯗ ꯂꯨꯄꯥ 100 ꯄꯩꯁꯥ 40 ꯔꯣꯝ ꯆꯪꯏ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯊꯝꯈꯤ ꯃꯤꯅꯤꯁꯇꯔ ꯑꯣ ꯂꯨꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕꯗ ꯌꯨꯔꯤꯌꯥ ꯕꯦꯛ 1,48,134 ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯟꯈ꯭ꯔꯦ ꯒꯨꯗꯥꯎꯟꯗꯒꯤ ꯆꯤꯡꯊꯣꯛꯈꯤꯕ ꯕꯦꯛ 2,17,990 ꯁꯨꯈ꯭ꯔꯦ ꯂꯩꯁꯨ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯊꯤꯒꯠꯂꯨꯕꯗ ꯌꯨꯔꯤꯌꯥ ꯂꯧꯔꯤꯕꯁꯤ ꯂꯧ ꯎꯔꯤꯕ ꯂꯧꯃꯤ ꯈꯛꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯥ ꯌꯣꯛꯂꯤꯕ ꯐꯥꯝ ꯇꯧꯔꯤꯕꯁꯤꯡꯁꯨ ꯂꯧꯔꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯍꯥꯔ ꯌꯦꯟꯊꯣꯛꯄꯗ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯠ ꯆꯪꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯔꯨꯂꯤꯡ ꯑꯣꯄꯣꯖꯤꯁꯟ ꯈꯥꯏꯗꯦ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯧ ꯁꯪꯉꯝ ꯑꯃꯒꯤ ꯀꯦꯖꯤ 60 ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯀꯦꯖꯤ 95ꯒꯤ ꯕꯦꯛ ꯑꯃꯃꯝ ꯄꯤꯔꯤ ꯀꯦ ꯔꯟꯖꯤꯠꯅ ꯍꯥꯏ ꯃꯤꯅꯤꯁꯇꯔꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯦꯟꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯍꯥꯔ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯔꯤꯕ ꯑꯁꯤ ꯃꯦꯗꯤꯌꯥꯅ ꯅꯠꯇꯦ ꯂꯧꯃꯤꯁꯤꯡꯅꯅꯤ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤꯅꯤ ꯆꯤꯡꯒꯤ ꯂꯧꯐꯝꯗ ꯍꯥꯔ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ ꯃꯣꯃꯥꯒꯤ ꯃꯈꯥꯗ ꯄꯣꯠꯆꯩ ꯊꯥꯔꯤꯕ ꯃꯐꯝꯗꯁꯨ ꯍꯥꯔ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯂꯧꯐꯝ ꯑꯁꯤ ꯄꯨꯟꯅ ꯍꯦꯛꯇꯔ 2,53,000ꯒꯤ ꯃꯅꯨꯡꯗ ꯌꯨꯔꯤꯌꯥ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯦ ꯁꯨꯞꯅꯇꯒꯤ ꯍꯦꯛꯇꯔ 30,400 ꯔꯣꯝ ꯈꯛꯇꯅꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯂꯦ ꯍꯥꯏꯔꯤꯕ ꯑꯃꯗꯤ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯄꯥꯟꯅꯔꯕꯗꯤ ꯂꯦꯝꯕꯨ ꯂꯦꯝꯂꯦ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯅꯗꯤ ꯑꯍꯣꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯔꯗ ꯕꯤꯖꯦꯄꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤ ꯇꯨꯔꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯣꯕꯖꯔꯕꯦꯁꯟ ꯐꯥꯎꯕ ꯄꯤꯈꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯄꯥꯝꯕ ꯐꯪꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ 9ꯒꯤ ꯃꯅꯨꯡꯗ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯜꯂꯨ ꯀꯔꯝꯅ ꯌꯦꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯍꯥꯏꯈꯤ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯊꯤꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯃꯗꯨ ꯈꯪꯂꯒ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯣꯅ ꯍꯥꯏ ꯇꯁꯦꯡꯅ ꯍꯥꯔ ꯐꯪꯗꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯇꯝ ꯑꯃꯠꯇꯗ ꯍꯥꯔ ꯄꯨꯂꯞ ꯐꯪꯗꯕꯅ ꯌꯦꯟꯊꯣꯛꯄꯗꯁꯨ ꯑꯋꯥꯠꯄ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯐꯪꯕ ꯌꯦꯟꯕꯅꯤ ꯌꯥꯎꯁꯪ ꯃꯇꯨꯡ ꯑꯕꯦꯔ ꯊꯨꯡꯕꯒꯤ ꯐꯤꯕꯝꯗꯨꯗꯤ ꯌꯥꯔꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯦꯟꯊꯣꯛꯅꯕ ꯇꯧꯒꯦ MLAꯁꯤꯡꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ ꯀꯥꯡꯕꯨꯖꯝ ꯔꯟꯖꯤꯠ ꯁꯤꯡ ꯑꯃꯁꯨꯡ ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯎꯁ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯌꯦꯡꯁꯤꯟꯅꯕ ꯑꯀꯟꯕ ꯃꯣꯠ ꯄꯤꯈꯤ ꯇꯨꯡꯗ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯨꯊꯣꯛꯈꯤꯕ ꯒꯚꯔꯟꯃꯦꯟꯠ ꯕꯤꯜ 8 ꯉꯁꯤ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯑꯦꯖꯦꯟꯗꯥ ꯈꯟꯅꯅꯕ ꯂꯩꯇꯕꯗꯒꯤ ꯁ꯭ꯄꯤꯀꯔ ꯋꯥꯏ ꯈꯦꯝꯆꯥꯟ ꯁꯤꯡꯍꯣꯅ ꯁꯚꯥꯒꯤ ꯃꯤꯐꯝ ꯍꯌꯦꯡ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 12 ꯐꯥꯎꯕ ꯌꯩꯊꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯉꯁꯤꯒꯤ ꯃꯤꯐꯝꯁꯨ ꯂꯣꯏꯁꯤꯟꯈꯤ